ngasi ayuk Imphal da phongba pause singdagi maruiba pausing laukhacharaga miyam da update pizare ahan bada naharol gi thodang pause dagi maruiba pausing hana khara laukhachage Courier service ki Khuthangda Mapanda Ganja Thanaba Hotnaramba Meeoi ani police na fare Courier service ta Ganja kg amaga gram chanipan Thanaba Hotnaramba Meeoi ani singjamai police na faraba matung court puthoklaga makha taba investigation gi damak numit marini gi police custody remand laukhre Police na faraba Meeoi sing adudi Sagolban Tera sapam lektagi sapam famous chahi kungani thoya pokpa S Jaychandra Singh amasung RK tennis chahi kungani thoya pokpa laikhidraba RK Romi kaube Sagolban sayang pukri mapal dagine Police ki report matungina haukiba me mari da Imphal airport laiba Indigo gi security singna cargo consignment sing cargo warehouse da check tawba matamda Blue Dart Courier service Imphal dagi Mapanda thakinaba plastic bag ani da kanjani singnaba plastic packet ani thengnaba dagi khudakta Indigo gi assistant manager security Imphal Khuman Them Darvirna OC Singjamai PS da report pikhi Police na hanba investigation tawba matamda hairiba Ganja kg amaga gram chanipan yawba plastic packet ani Alex Sorai samna Prince athokpam sahi nifugani pan second main road RMB second stage Lotegola Halip Bangalore da laiba Meeoi asida Blue Dart Courier thaba sticker na pathengna king Police na makata na thijin bada main accused ni singnaba Meeoi ani haibade sapam famous sing amade RK tennis haukiba me Mapanda masa agi yumdagi faduna wahong pahong tawba matamda hairiba Ganja sing ase Pauna Bazar dagi haujingna ta Hali Bangalore da laiba Wangkhai Mayum Krinakanta Singh chahi kungani thoida Blue Dart Courier service ki Khuthangda Thanaba Hotnabani haina faraba Meeoi ani na police da phongdokhe tungda makhoi ani gi mathakta FIR number 78 close 5 2022 SJM PSU/S20 close B sub close 2 ekasi palaba matung haukiba me tarada duty magistrate putoktuna makha taba investigation gi damak me taraga humdoi phauba numit humni ge police custody remand piraduna makhoi ani gi mathakta US 20 close B sub close 2 NDNPS Act pansin ke digital classing gi damak minister na smart TV yanthokre ngarang Imphal West DC office complex to laiba Kombirai hall da district administration Imphal West na sinduna pangthokiba thoram amada district asige khangatlaba school kharada Education, Law and Legislative Affairs Minister T.S. Basanta Kumar na digital classing gi damak smart TV yanthokre masagi yum ingkhol laijadaba body da hingminasi aikhoina e-rickshaw khosina khre masagi yum ingkhol phawba laijadaba asanba baragi yumda leita lairagi awa ana mayok naduna hingliba physically challenged person oidiba soram boyboina masagi oiba senthok lambi amaga loinana hingjaba ngamnaba hingminasi aikhoina e-rickshaw ama khusina khre me thada loktak ta nga crore ama thadana ba pandam thamle tourist singi pungning singsinana ba loktak pata ring road semlagane chief minister chatliba me tha sigi aroi ba saruk phawbada loktak pata pengba crore ama thadana ba pandam thamle haukiba matam khargi mamangda state asina mapandagi chahi khudingi nga leibada lupa crore chamri gi mathakta changlambadu chahi ahum mari asidadi lupa crore Chahum lomda hanthawang amlei loktak pat ki akoibada lam khopsiliba singase thingnaba pat asigi akoibada ring road semba mathau tai masina tourism da su hena kana hangani haina chief minister N Biren ngarang Bishnupur district ke Sendra da loktak pat pengba macha lakama thadaba case net amasung ngagi machinjak yanthokpagi thoram da chief minister na warol piraduna phongdokhrei Supreme Court na sedition law chanahandana thamna bakhangan khrei journalist sing relief phanglagane British colonial rule ge matamda Hotnaramba sedition law central government na makata na re-examine tawdriba phawba chanahandaba ngarang Supreme Court na direction pikhiba sina haukiba chahi khara asida sedition law gi makhada laibak asigi journalist kaya jail da ladiba singadu Supreme Court ki maikeda ge apex court asi yauna laibak asigi tongan ba court singda bail thaba yaragani haina khangan khiba sina journalist singda achauba relief amade oiragane ngarang Supreme Court ki Chief Justice Ramanana lusingba bench amana takiba interim order amada central government ki maikeda law asi amukhan na yengsindriba phawba law asigi provision sing sizinadana court approach tawba yaragane article 14 dada base ki matungina hauki chahi 2010 dagi hauna sedition case sanipan gi mathakta Indian lising taraga humdoi hena hokje jail da phaduna leiribane
Jharkhand State asigumba kesing asiga mari lainana Meeoi lising mariga chatruk nifuga mathoi masigi hek mathangda Tamil Nadu dana Meeoi lising ahumga chatruk ama Bihar da Meeoi lising amaga chatruk nipan aduga Uttar Pradesh dana Meeoi lising amaga chahum marfuga mathoi tongan ba jail singda leiribane haukiba sahi khakta sedition charge da laibak asigi journalist kun jail da thamkhe Hairiba journalist sing asi government ke warep sing da criticize tauba masung Modi government ke farm bill gi mayokta covid na laikhidaba citizenship law ge mayokta protest tauba sing amasung hatas gang rap ke thokdok sing gi mayokta leptana report sing ibaga mari lainana sedition case ta jail da thamkhibane masigi manungda Uttar Pradesh police na ing 2020 da dalit nupi ama gang rap sathakibaga mari lainana hatas da lakpagi lambi da faraga jail da thamkhiba Kerala ge journalist Siddiq Kapan yaure India Today ke Rajdeep Desai amasung Caravan ke Binod ke Joshi Suhau ke ba ing 2020 da Modi government ke farm bill gi mayokta farmer sing na sathaki ba protest adu gi mayokta social media da posting thagalubaga mari lainana sedition charge mayok nari bane High river journalist sing asi hojekti court ta bail gi damak book tauba yaraga ne Kashmir Times ki editor amasung mapu Anuradha Vasim na haikibada law asi yamna toina sizinaba anti people law amani haiki Mathangda Hianlan Pau Shedagi Maruiba Pau Singamuk Lakhotchage Oza Lawudagi Hona Thamoi Senglawadi Quality Education Purakpangamgane Minister Basanta Kumar Lamdam Masida Quality Education Purangna Bohonabada Grassroot Tagi Hauraga Thavak Tauba Mathau Tare Maruina Mahiroi Singbu Takpi Tambibagi Thavak Tauriba Oza Sing Lawudagi Hauraga Thamoi Sengna Senza Thumza Taudana Afaba Ngakta Lawrabadi Lamdam Masida Quality Education Soidana Purakpangamgani Haina Education Minister Thaunawjam Basanta Kumar na phongdokre Bevis na misigi case CBI da status report pikhalang na bakhangan khre Kumja 2019 ki July tha da Kansipur da leiba Standard Robert Higher Secondary School gi boarding amada thauri yanduna sijabani haiba dingthaujam Bevis na chanu ge case ki matang da court na piba direction ki matungina amuga na investigation chatharagliba Central Bureau of Investigation CVI Kolkata ge SP da agency asina thogdok asigi matang da sathakiba amukhanna thijinbagi thabak sing aduge status report pikhalakna ba Chief Judicial Magistrate Imphal West na khangan khre Thangjing singi matang da committee na ukha khulgi chief ta wahang khara hanglakle tha asigi manga da Cookie Student Organization hanglep na maihorol da ge labdam sigi yellow mi singa tana thana yadana laklaba thangjing chingchang ka bada Ayaba lawgadabane lawdrabadi afaba oiroi haina media ki Khuthangda kihanbagi matangda Manipur gi Chief Minister Chief Secretary amadi DGP da logi oiba thabak laukhanaba wakat se pisin khre haire Wapam asi Committee of Protection and Preservation of the Historical Rights of Kaubru and Thangjing Hill Ranges ki co-convener Konsam Khelendro mangangi cherola mana haibane cherola sina hai Thangjing gi laifam len da changbada thingba thamba haibase iramdam sige yellow mi khudingmakta phongna singnarakpane Adumakna committee na KSO hanglep ki marumda mamai lolaga phurup singi marakta khananaba insiliba sing phongna thorakadabani haire tha asigi tarada torbung area Tami Chingmi Peace Committee ki office da pangthokiba mifamda ukha khulgi chipna Manipur miyamda Thangjing khuramba lakpiyo krisu akaiba laiti haina phongdolokpa pause singda thengnare maramasina ukha khulgi chipka KSO hanglep ka amatara KSO ge cheroladu chip asina sinduna thokibra haiba wahang sing hanglakle combined examination gi mayokta high court wakalakle Supreme Court of India na SLP civil diary number 5680 of 2021 lakhotuna khanaraga February 13 2022 da pikiba direction gi matungina Manipur Public Service Commission adungai kumja 2016 da pangthokiba Manipur Civil Services Combined Competitive Men Examination 2016 adubo chanahan khidraba matung de examination aduge mahut sinba men examination pangthona na ba thorang tawrokli basige mayokta High Court of Manipur the civil writ petition ama file tawrakre petition adu kumja 2016 gi men examination aduge prelim da saruk yakhiba candidate singi manung dage Yumlembam Surjit sahi nifuga taret apokpa wai kunjo Kongba makha nandaibam laika yauna petitioner tarana file tawrokhibane case asigi respondent singna Manipur lenga ki chief secretary amasung MPSC gi secretary ne court na petition adu WP close number 312 of 2022 oina laukhalaga ngarang chief justice na lusingba division bench aman lakhutuna khanakhibaga loinana case asigi respondent singda July 5
2022 फाउबगी मनुंगदा पाउखुम पिरकदबा नोटिससिंग इशू तौख्रे मथंगदा इचेल एक्सप्रेस पाउसेदगी मरुओइबा पाउसिंग अमुक लखुटजगे एडमिट कार्ड पिरोइदौरे लिलोंग हाउरेबी कॉलेजदा BA BSc गी अनीसुबा मरीसुबा मदी तरुकसुबा सेमेस्टर की एग्जामिनेशन थागदबा महिरोइसिंगना मखोइदा पीखिबा होम असाइनमेंट अदु मे 10 फाउबगी मनुंगदा HOD सिंगदा पिसिंद्रबदे MU की इंस्ट्रक्शन मतुंगिना फाइनल एग्जाम की एडमिट कार्ड पिरोइदौरे लुपा करोड़ अमग मखाई गे ओपीएम अमसुंग लुपा करोड़ 53 लाख मरिफु गे हेरोइन पाउडर फारे चेनबा हेड कांस्टेबल अमसु फारे लमदम असिदगी ड्रग मरी लेनबा पोलम सिंह मरु फंगना मुथनबगी पांदमदा लैंगांगना लखुलगलिबा वार ऑन ड्रग 2.0 की मखादा पुलिसना लेप्तना संगसिलगलिबा ड्राइव की सरुक अमा ओइना स्पेशल कमांडो यूनिट खाबई सोइना मियोय अमा ओपीएम केजी अनिगा कोनना फागतपा ngamkhre फारबो ओपीएम अदु मालेमगी ओइबा कैथेलदा लुपा करोड़ अमगा मखाईगी बेलू ओइगनी हाइरे ओपीएम का कोनना फारबा मियोय अदुगी ममिंगना एमडे अब्दुल रहमान चही 53 अपोकपा लैखिद्रबा मनोवर अली लाइफमना बिष्णुपुर डिस्ट्रिक्ट की मनुंग चना लैबा क्वाक्ता वार्ड नंबर 3 दगी हाइरे नाकल अमरोमदा कांगपोकपी डिस्ट्रिक्ट पुलिसना मियोय अनिदगी लुपा करोड़ 53 लाख मरफुगे ओइगदबा हेरोइन पाउडर केजी अनीगा ग्राम 153 गा कोनना नेशनल हाईवे नंबर 2 कांगपोकपी एरिया दगी फारे फारब ड्रग सिंह सिनरकपा मणिपुर पुलिस की हेड कांस्टेबल ओइबा अमसु मयुमदगी फारे पुलिसना ड्रग कोनना फारब मियोय अनि अदुगी ममिंगना सोलेंसई हाउकीप चही कुलुमदोय अपोकपा थांगलुन हाउकीप लाइफमना चुराचानपुर डिस्ट्रिक्ट के जी खोमनोल खुंदगेने अमदे जामगौलेन हाउकीप चही 19 अपोकपा लुथोंग हाउकीप लाइफमना चुराचानपुर डिस्ट्रिक्ट के किंकिन खुलदगेने अदुगा ड्रग सिंह सिनरकपा पुलिस हेड कांस्टेबल अदुगी ममिंगना लुनमिन थांग हाउकीप एलाइस मिमिन ताक्सपा चही 19 अपोकपा लैखिद्रबा होलखोलेब हाउकीप लाइफमना चुराचानपुर डिस्ट्रिक्ट के खोलमुन खुलदगेने मथंगदा संगाई एक्सप्रेस पाउसेदगी मरुइबा पाउसिंग अमुक लखुटजगे SCERT की ऑफिस सोलोन सिनख्रे स्टेट काउंसिल ऑफ एजुकेशनल रिसर्च एंड ट्रेनिंग SCERT की चही अमा हेना हांगदुनु लाक्लबा डायरेक्टर हापतबगीदमक ngarang nungthil Democratic Student Alliance of Manipur Desam gi volunteer singna lamphel patalaiba SCERT की ऑफिस अमसुंग गेट सोलोन सिनख्रे सिरम दौरे लंबी मयाई लांदुना पुबा HT की वायर दा गाड़ी न थेंगलुबदा गाड़ी अदु पुथौदुना लाकपा ड्राइवर अमदे सेकेंड ड्राइवर अनिमग सिनिंग चित हिंगौरे थौदोक अदु ngarang numit jungba pung 12 minute 15 rom tabada lamphel police station na konba thangmaiban hijam laikai amade dewan laikai ani gi lona bada laiba lambi gi koireng khul mapa da thokibane aroi bada tabi riba pum namak pu thagat chari